Kuki shing asi Myanmar dagi Lakpa Mayai Kaba Chinjak ki Lalon-Itik Thabak touriba Kanglup Amani haina Research and Analysis Wing Ro gi hannagi officer NK Sood na phongdorakli. TV channel amaga akanana unabamo da wafam asi phongdokladuna NK Sood na hai Myanmar dagi sanglakpa Kuki shing asina drug ki Lalon-Itik ya Manipur da sathari asigumba thawong asi Manipur lengak na thingna na bohonari Kuki shing asi Hungarian American billionaire George Soros na funding tawbugal na China na nongmai maru yauna khulai kya marum pitharakli. Masina maram oiraga housing Manipur da hingsa gi thabak kaya nakal ani gi marakta thokli Rahul Gandhi gi Bharat Jodo Nyaya Yatra asi Manipur da gi hauki khongchat asi maksu George Soros na funding tawbune Rahul Gandhi gi Manipur khongchat amagi manungda Kuki shing na maitai de attack satharkibalai nakal amarom da China na North East region da tatana yekai thingai na bathabak tawduna lakli maram di Manipur asi thau yamna thokpalamne hairiba thokliba Thau thokliba mafam sing asida Kuki shing na ayamba lady India na pambadi Kuki shing gi wathok asi yanaba puraklaga makoi shing asi handok hangi pani madu oirabadi mafam sing adudagi thau mapung fana loktoktuna laibak asi gi economy fagaran bangomgani haibasi India gi apambani haina SK Sood na makhatana phongdoki कि क्यों राहुल गांधी ने अपनी जो यात्रा है लेटेस्ट यात्रा वो मणिपुर से शुरू की ओके कि ये जॉर्ज सोरोस के इशारे पे काम करते हैं। ऐसा लगता है कि जॉर्ज सोरोस इनकी यात्रा को फंडिंग करता है और जो आपके राहुल गांधी हैं ये जब मणिपुर गए तो यहाँ पे दोबारा से कुकीज ने मैथ्यूज के ऊपर अटैक कर दिया था। और एक और बात यहाँ पे है कि चाइना को एक और क्या इंटरेस्ट है, वैसे चाइना हमारे नॉर्थ ईस्ट के अंदर डिस्टर्बेंस करता ही रहता है। एक और ये है कि यहाँ पे मणिपुर के अंदर ऑयल निकला है और वहां पे कुकीज बैठे हैं और इंडिया चाहता है कि जो डिस्प्यूट है एमिकेबली सेटल हो जाए ताकि हम कुकीज को हटा करके वहां पे ऑयल निकालें। अगर ऑयल निकलता है इंडिया की इकोनॉमी बढ़ेगी।